ꯁꯛꯍꯦꯟꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯏꯋꯥꯠꯇ ꯋꯥꯠꯄꯒꯨꯝꯅ ꯑꯗꯨꯃꯛ ꯈꯟꯖꯔꯝꯃꯤ꯫ ꯄꯦꯟꯊꯣꯛꯆꯕ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯋꯥꯈꯜ ꯍꯥꯏꯕꯁꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯧꯄꯥ ꯆꯤꯡꯈꯩꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯀꯤꯗꯃꯛ ꯑꯇꯩ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯑꯇꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯒꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦ ꯃꯈꯣꯏꯒ ꯀꯥꯏꯅꯗꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯆꯤꯡꯈꯩꯒ ꯁꯥꯟꯅꯔꯝꯕꯅꯦ꯫ ꯏꯃꯥꯒꯅꯦ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯅꯄꯥꯕꯨꯡꯁꯨ ꯉꯔꯥꯡ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥ ꯏꯇꯣꯝꯇ ꯆꯠꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ꯫ ꯏꯃꯥ ꯏꯆꯥ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯁꯛꯍꯦꯟꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯏꯕ ꯆꯠꯄ ꯂꯥꯡꯕ ꯑꯁꯤ ꯄꯥꯝꯖꯔꯝꯃꯤ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯂꯩꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯣꯏ ꯏꯃꯥ, ꯆꯠꯂꯨꯁꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯏꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯛꯍꯦꯟꯕꯤ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯝ ꯃꯅꯥ ꯄꯨꯟꯁꯤꯜꯂꯒ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯤꯡꯊꯤꯖꯕ ꯐꯤꯖꯣꯜ ꯑꯗꯨ ꯈꯜꯂꯒ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯣꯡꯒꯗꯧꯔꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯊꯈꯤꯔꯝꯃꯤ꯫ ꯑꯁ, ꯑꯩꯒꯤ ꯈꯣꯡꯎꯞ ꯑꯁꯤꯗꯤ ꯁꯦꯒꯥꯏꯔꯦ, ꯀꯝꯗꯧꯅꯤ? ꯃꯁꯤꯕꯨ ꯀꯔꯝꯅ ꯇꯣꯡꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯂꯩꯈꯤꯕ ꯈꯣꯡꯎꯞ, ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯄꯥꯝꯖꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯕꯁꯤꯕꯨ ꯑꯃꯨꯛ ꯐꯪꯈꯤꯒꯗ꯭ꯔꯥ? ꯁꯛꯍꯦꯟꯕꯤ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥꯎ, ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ? ꯏꯃꯥ ꯌꯦꯡꯉꯨꯇꯨ, ꯑꯩꯒꯤ ꯈꯣꯡꯎꯞꯁꯦ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ꯫ ꯍꯩꯃꯥ, ꯏꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯍꯣꯔꯦꯟ ꯏꯃꯥꯒ ꯆꯠꯄꯗ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯍꯟꯗꯛ ꯊꯥꯒꯤ ꯈꯣꯡꯎꯞ ꯑꯃꯠꯇ ꯂꯩꯗ꯭ꯔꯤ꯫ ꯑꯗꯣ ꯏꯃꯥ, ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯑꯣꯡꯁꯦ ꯐꯪꯈꯤꯒꯗ꯭ꯔꯥ? ꯃꯁꯤꯒꯤ ꯃꯆꯨꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ꯫ ꯕꯦꯝꯃ, ꯃꯗꯨꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯤ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯈꯣꯡꯎꯞ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯆꯤꯡꯈꯩꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤꯁꯨ ꯈꯣꯡꯎꯞ ꯑꯃ ꯂꯩꯕꯤꯔꯛꯑꯣ꯫ ꯂꯩꯅꯤ ꯂꯩꯅꯤ, ꯏꯆꯥ ꯑꯅꯤꯒꯤ ꯈꯣꯡꯎꯞ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯆꯤꯡꯈꯩ, ꯉꯁꯤꯁꯤꯃꯇꯪ ꯅꯆꯦꯗꯅꯦ ꯅꯪꯒꯤ ꯈꯣꯡꯎꯞꯇꯣ ꯑꯃꯨꯛꯇ ꯇꯣꯡꯍꯜꯂꯨ꯫ ꯃꯥꯒꯤ ꯈꯣꯡꯎꯞꯇꯣ ꯁꯦꯒꯥꯏꯔꯦ꯫ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯆꯠꯄꯗ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯍꯣꯏ ꯏꯃꯥ꯫ ꯌꯥꯔꯅꯤ ꯆꯤꯡꯈꯩ, ꯑꯩ ꯇꯣꯡꯉꯔꯣꯏꯒꯦ꯫ ꯏꯃꯥ, ꯑꯩ ꯑꯉꯥꯡꯒꯤ ꯈꯣꯡꯎꯞ ꯇꯣꯡꯕꯁꯦ ꯄꯥꯝꯗꯦ꯫ ꯍꯣꯔꯦꯟ ꯑꯩꯒꯤ ꯑꯃ ꯂꯩꯕꯤꯔꯣ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯃꯁꯤꯒꯤ ꯁꯦꯒꯥꯏꯕꯁꯦ ꯑꯗꯨꯝ ꯇꯣꯡꯉꯒꯦ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯅꯈꯣꯡꯗꯣ ꯅꯥꯔꯣꯏꯗ꯭ꯔꯣ? ꯅꯥꯔꯣꯏꯌꯦ ꯏꯃꯥ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯑꯩꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯆꯠꯂꯁꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯠꯂꯁꯤ ꯆꯠꯂꯁꯤ꯫ ꯆꯤꯡꯈꯩ, ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨꯀꯣ, ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ, ꯃꯇꯝ ꯐꯠꯇꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯉꯥ ꯈꯔ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ? ꯃꯍꯥꯛ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯉꯥꯁꯤꯕꯨ ꯀꯌꯥ ꯀꯌꯥꯗ ꯌꯣꯜꯂꯤꯕꯅꯣ? ꯕꯦꯝꯃ, ꯃꯆꯥꯁꯤꯡ ꯑꯁꯤꯅ 50ꯅꯤ, ꯑꯗꯨꯒ ꯑꯆꯧꯕ ꯑꯁꯤꯅ 150 ꯈꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯆꯧꯕꯁꯦ ꯑꯃꯈꯛꯇ ꯂꯧꯖꯒꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯥꯗꯣ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯏꯆꯥ ꯑꯅꯤꯒ ꯈꯛ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯂꯩꯁꯤꯜꯂꯨꯕꯁꯨ ꯄꯥꯝꯗꯦ꯫ ꯏꯃꯥ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗꯒꯤ ꯄꯣꯠꯆꯩ ꯂꯩꯔꯣꯏꯁꯦꯕ, ꯑꯩ ꯄꯥꯝꯗꯦ꯫ ꯃꯥꯅ ꯌꯣꯜꯂꯤꯕ ꯉꯥꯁꯦ ꯃꯁꯤꯁꯨ ꯀꯌꯥ ꯐꯖꯅ ꯎꯗ꯭ꯔꯦ꯫ ꯌꯣꯜꯂꯤꯕ ꯃꯐꯝꯁꯤꯁꯨ ꯌꯥꯝꯅ ꯃꯣꯠꯂꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ, ꯏꯃꯥ ꯁꯥꯎꯔꯛꯀꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯅꯊꯛꯀꯤ ꯑꯍꯜꯗ ꯉꯥꯡꯂꯤꯕꯅꯣ? ꯏꯃꯥ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯧꯔꯛꯄꯅꯤꯅ ꯃꯥꯁꯦ ꯈꯔꯗꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯏꯃꯥ, ꯉꯥꯁꯦ ꯑꯃꯨꯛꯇ ꯌꯣꯝꯁꯤꯟꯕꯤꯌꯨ꯫ ꯋꯥꯔꯧꯗꯦꯗ ꯋꯥꯔꯧꯗꯦꯗ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯏꯁꯨꯒꯨꯝꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯃꯥꯅꯦ ꯉꯥꯁꯦ ꯌꯣꯝꯁꯤꯟꯕꯤꯔꯛꯑꯒꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯉꯥ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯤ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫
asum lakpana. Ima, kaigino nangna aibu ngasai hanubidugi mamangda aibu yam phattana hairiba. Bema, mibu aduk lairare haiduna tona khanbase phatte. Makhoisu miyoibani. Karigumbada aisu matam amada ahal oirakani. Matam maduda aibusu atopa kanagi macha aduna imabu tathi tawoina chaiba ngangba tawrabadi nang nungaigadra. Sakhenbi wado tabada mahak nungaitaba phauraklammi. Ima, ai lankre. Matungda amuhana ahalsingda adumna nganglaroigi. Adunidana, lao lao chalasi. Makhoi anida amuk chatkhirammi. Asum lakpada yamna chawraba lai ngakta yonba dukan ama thengnarami. Madu ubada Sakhenbi pamjaraduna mamada yenglaga. Ima, tu masigi laise amta laiki seba ayam pame. Nangdi masigi lay asibu layraga kari tawgadawriba. Layraga aigi kada gamla amada hapchilaga thamge tawbani. Nangi kada lay mayam amasu layridudi masina kadaida thamgadawribano. Ima, aigi kada natrabasu mafam amada hekta thamseba amta laybiyoba ayam pameba. Machana haimanbadagi mahaksu layadu layrami. Sakhenbi amadi mahaki mama momon noklaga amuk chatkirami. Mathangi lakpa adudana sana lupa ngakta yonba dukan ama thengnarami. Madu urubada mahak sana adubu yamna pamjarami. Sana ado yamna sulangna phajai. Ima, masigi likse amta layki seba ayam pame. Bema, masina kari tawnagadawribano. Nangdi angangsu yamna oiri. Aigi natrasu imagi oina layseba. Imagi di lik mayam ama yumda layribadudi. Madudi loina mansilai. Masigi arangba phajaba likse si oina layraseba. Bema, imadi arembada sel manghanbase pamde. Sana haibasidi sanani chapmane. Imagi di yumda lik mayam ama layhaurine. Adunane masi layragumsi. Asi haiduna machanupibu makhut samduna amuk chatkirami. Mathang amuk lakpada lambida khongup ngakta yonba dukan ama thengnarami. Bema, nangi khongup haibado masidagi laikhrasi. Ima, masigi dukan se yamna pi aduga yamna su phajade aina pamjaba khongupto yauronggadaba mande. Bema, adumna wa ko tharaganu lao lao masidagi ne ama hekta laikhrasi. Asamna haiduna mama machadu manungda sanglaklammi. Khongup amta yengjage ba. Dukan adugi mapu oiriba tomchauna. Yani yani karamba miyoigi oirabana. Aigi ichanupi ne yaragadi ani laujage. Ichanupiga chawba chapmanaba khongup ado. Ichanupa amasu layi mahakti laktre. Magisu ama layraktaba yade haiduna taklaklibani. Oo, handak inaw nawna yam phajaba khongup ani khak pure. Madu nangi nachanupida chagani haina khale. Amukta yengsi. Tomchau khongup to lauthoraklammi. Khongup ado ubada Sakhenbi na kaya pamjaba haibado oiramde. Ima, masigi khongup se ai pamde. Masidi ichamcham kaimta mawongsu yaude. Aduga machusisu yam phajade. Ai pamde ima. Bema, amuk ningai tawdana layranu. Matamse thengjilak-labani. Nanaw nupadusu matomta layba nungairamara. Adunane lao khongup se tongsilu. Chabra haine yengu. Sakhenbi suktharaga khongup adu tongsilami. Chap chare. Adudi khongup animakse ai laujarage. Talak aduda Sakhenbi na khongup thamliba marak aduda machu khwaidagi itong tongana tariba higok machugi patra amakhak urami. Madu ubada mahak mamit adu laukthokduna yenglami. Aduki matik nganthokna phazarami. Mahak mama ibe mada yenglaga. Ima, masigi patra sibu laibiyuba. Bema, imadi masidagi henba paisa amta yauraktre. Adunane patra si layragumsi. Ima, ai patra si yam pameba laibiyoba. Bema, nangbu patra sibu kari tawge hairinoba. Ima, ngasai aina layrakba laysingdo hapke tawbaneba. Nangi kadane patra ani laybaduda maduda hapada kari kaibage. As, madugi patra dudi angawba machuni. Madudi phajade aina pamde. Masigi higok machugi patra se asi oina laibiyoba. Bema, patra se layragumsi. Pochai mayam ama laysilaga karibu kanagadawribano. Ima, laibiyoba se. Bema, imana hairibasi nang taraba natro. Adu oiradi chingkhaigi khongupto layranu. Mahakti laksu laktabanina mathangda oina laibiroba.
ꯋꯥꯗꯣ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯈꯔ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯇ꯭ꯔ ꯑꯁꯦ ꯇꯁꯦꯡꯅ ꯄꯥꯝꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛꯅ ꯂꯩꯒꯗꯧꯔꯤꯕ ꯈꯣꯡꯎꯞ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅ ꯂꯩ꯫ ꯑꯗꯨꯒ ꯆꯤꯡꯈꯩꯒꯤꯗꯤ ꯈꯣꯡꯎꯞ ꯑꯁꯦ ꯂꯩꯗꯕ ꯌꯥꯔꯔꯣꯏ꯫ ꯁꯛꯍꯦꯟꯕꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯤ꯫ ꯐꯔꯦꯗ, ꯑꯩ ꯄꯥꯇ꯭ꯔ ꯑꯁꯤ ꯑꯣꯏꯅ ꯂꯩꯔꯒꯦ꯫ ꯑꯩꯒꯤ ꯈꯣꯡꯎꯞ ꯑꯁꯤꯗꯤ ꯃꯊꯪ ꯊꯥ ꯐꯥꯎꯕ ꯈꯛꯀꯤ ꯂꯩꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯌꯥꯈꯤꯒꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯈꯣꯡꯎꯞ ꯑꯗꯨ ꯑꯣꯏꯅ ꯇꯣꯡꯂꯒꯦ꯫ ꯁꯛꯍꯦꯟꯕꯤ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕ ꯂꯩꯇꯅ, ꯏꯃꯥ, ꯄꯥꯇ꯭ꯔ ꯑꯁꯤꯕꯨ ꯑꯣꯏꯅ ꯂꯩꯕꯤꯌꯨ꯫ ꯑꯩ ꯄꯥꯇ꯭ꯔ ꯑꯁꯤ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ? ꯁꯣꯏꯗ꯭ꯔꯦ ꯏꯃꯥ, ꯑꯩ ꯄꯥꯇ꯭ꯔꯁꯦ ꯇꯁꯦꯡꯅ ꯄꯥꯝꯖꯔꯦꯕ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛ ꯏꯃꯥꯗ ꯋꯥꯁꯛ ꯑꯃꯗꯤ ꯊꯝꯕ ꯇꯥꯏ꯫ ꯃꯊꯪꯒꯤ ꯊꯥ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯗ ꯅꯪꯒꯤ ꯈꯣꯡꯎꯞ ꯑꯃꯠꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯑꯃꯗꯤ ꯊꯝꯃꯨ꯫ ꯏꯃꯥ, ꯑꯩꯅ ꯋꯥꯁꯛꯏ꯫ ꯃꯊꯪꯒꯤ ꯊꯥ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯈꯣꯡꯎꯞ ꯑꯁꯦ ꯂꯩꯌꯨ ꯍꯥꯏꯔꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯄꯥꯇ꯭ꯔ ꯑꯁꯦ ꯂꯩꯔꯁꯤ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯈꯣꯡꯎꯞꯁꯦ ꯑꯃꯈꯛꯇ ꯑꯣꯏꯅ ꯂꯧꯖꯔꯒꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯇ꯭ꯔ ꯑꯁꯤꯃꯒ ꯂꯧꯖꯔꯒꯦ꯫ ꯐꯅꯤ ꯐꯅꯤ꯫ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ? ꯀꯩꯒꯤꯅꯣꯅꯦ ꯅꯪꯅ ꯃꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯍꯥꯏꯔꯛꯑꯣꯕ꯫ ꯂꯩꯌꯦ, ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯄꯥꯇ꯭ꯔ ꯑꯁꯤꯒ ꯈꯣꯡꯎꯞ ꯑꯁꯤꯒ ꯑꯅꯤꯃꯛ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕ? ꯕꯦꯃꯥ, ꯃꯁꯦ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯃꯆꯥꯁꯤꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯌꯥꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯊꯕꯛ꯫ ꯃꯁꯤꯅ ꯑꯉꯥꯡ ꯑꯗꯣ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯌꯨꯝꯗ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯛꯍꯦꯟꯕꯤꯗꯨ ꯈꯪꯍꯧꯗꯅ ꯃꯈꯣꯡ ꯑꯗꯨ ꯅꯥꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯁꯛꯍꯦꯟꯕꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯃꯅꯤꯡ ꯑꯗꯨ ꯃꯌꯥꯏ ꯑꯗꯨꯗ ꯈꯔꯒ ꯍꯦꯟꯅ ꯍꯣꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯉꯁꯥꯏꯅ ꯍꯥꯏꯗꯕ꯭ꯔꯣ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯑꯣꯏꯅ ꯂꯩꯁꯤ ꯍꯥꯏꯗꯅ? ꯍꯧꯖꯤꯛꯇꯤ ꯅꯈꯣꯡꯗꯨ ꯁꯣꯛꯑꯦꯗꯅ꯫ ꯏꯃꯥ, ꯑꯩ ꯄꯥꯇ꯭ꯔꯁꯦ ꯎꯕꯗ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯌꯥꯔꯒꯗꯤ ꯈꯣꯡꯎꯞꯇꯨꯁꯨ ꯑꯝꯇ ꯂꯩꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯄꯥꯇ꯭ꯔ ꯑꯗꯨꯕꯨ ꯆꯤꯖꯦꯠ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯊꯥ ꯑꯗꯨ ꯐꯥꯎꯕꯇꯪꯅꯤꯅ ꯈꯣꯡꯎꯞꯁꯦ ꯑꯗꯨꯝ ꯇꯣꯡꯉꯒꯦ꯫ ꯑꯩ ꯄꯥꯇ꯭ꯔꯁꯦ ꯑꯃꯨꯛ ꯌꯣꯟꯊꯣꯛꯄ ꯄꯥꯝꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯈꯣꯡꯗꯨ ꯐꯅ ꯌꯥꯝꯅ ꯅꯥꯔꯕꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛ ꯄꯥꯇ꯭ꯔ ꯑꯗꯨꯒ ꯂꯩ ꯑꯗꯨꯒ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯩꯔꯛꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯆꯤꯡꯈꯩꯗ ꯄꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯄꯥꯇ꯭ꯔ ꯑꯅꯤ ꯑꯗꯨ ꯑꯃꯟꯕ ꯎꯄꯨ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯄꯥꯇ꯭ꯔ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡꯗ ꯃꯍꯤ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯃꯅꯝꯁꯨ ꯌꯥꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ! ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯄꯥꯇ꯭ꯔꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯤ ꯌꯥꯎꯔꯝꯃꯤ꯫ ꯃꯅꯝꯁꯨ ꯌꯥꯝ ꯆꯦꯜꯂꯤ꯫ ꯃꯁꯤꯗ ꯀꯔꯝꯅ ꯂꯩꯁꯦ ꯍꯥꯞꯀꯗꯧꯔꯤꯕꯅꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯍꯤ ꯑꯗꯣ ꯍꯩꯗꯣꯛꯂꯨꯔꯣꯗꯅ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯅꯣꯟꯊꯔꯗꯨꯅ ꯃꯍꯤ ꯑꯗꯨ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯃꯍꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯄꯥꯇ꯭ꯔ ꯑꯗꯨ ꯑꯉꯧꯕ ꯃꯆꯨꯗ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯍꯥꯟ ꯃꯈꯩ ꯂꯩꯔꯝꯕ ꯄꯥꯇ꯭ꯔ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯏꯃꯥ, ꯌꯦꯡꯉꯨꯇꯨ, ꯑꯩꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯄꯥꯇ꯭ꯔꯁꯦ꯫ ꯏꯃꯥꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯄꯥꯇ꯭ꯔ ꯑꯁꯤꯕꯨ ꯂꯩꯔꯨꯒꯅꯨ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ? ꯃꯄꯥꯜꯊꯣꯡꯒꯤ ꯐꯖꯕ ꯈꯛꯇꯅ ꯃꯅꯨꯡꯁꯨ ꯐꯖꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯅꯗꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯆꯨ ꯑꯗꯨꯃꯛꯅꯤ ꯈꯜꯂꯨꯔꯤ ꯏꯃꯥ꯫ ꯄꯣꯠ ꯑꯃ ꯂꯩꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯒꯗꯕ꯫ ꯄꯥꯇ꯭ꯔ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯈꯣꯡꯎꯞ ꯑꯗꯨ ꯂꯩꯔꯝꯂꯕꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯇ꯭ꯔ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯔꯕꯗꯤ ꯈꯣꯡꯎꯞ ꯑꯗꯨ ꯂꯩꯕꯤꯒꯗ꯭ꯔꯥ? ꯕꯦꯃꯥ, ꯅꯪꯅ ꯋꯥꯁꯛ ꯑꯃ ꯂꯦꯞꯈ꯭ꯔꯕꯗꯨꯅꯤ꯫ ꯃꯊꯪꯒꯤ ꯊꯥ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯃꯥꯗ ꯅꯪꯒꯤ ꯈꯣꯡꯎꯞ ꯑꯗꯣ ꯂꯩꯌꯨ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ꯫ ꯁꯛꯍꯦꯟꯕꯤ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯄꯥꯇ꯭ꯔ ꯑꯗꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯊꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯄꯥꯕꯨꯡꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯄꯥꯕꯨꯡ, ꯅꯪ ꯍꯜꯂꯛꯑꯕ? ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯀꯦ? ꯏꯆꯥꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯑꯃ ꯂꯩꯔꯛꯏ꯫ ꯆꯤꯡꯈꯩꯒꯤꯁꯨ ꯂꯩꯔꯛꯏ꯫
Kadaino puthoro amta yengeba. Hoi hoi. Ado namaga nanaw nupagadi kadai chatkre. Imadi indomcha hoida marupki selfie ba chatki. Aduga ipasu yumlonaba lembo khoida chatkibani. Haima. Icha matomta lairi boiringa saidage. Pabo aidi kana suki deda. Makhoi su hala ani ye. Se. Masi pambre yeng. Pabong yam phajaye. Matam aduda mama su changlaklammi. Haima. Yawire edana. Aidi somda marup paisa piba chatlubani. Laune. Aiga yamna luna tinaba marup amakhak lei. Mana makhoigi handak magi machanupagi ipangine makhoida marup sing punsi hairi. Maduda aikoi su chatlusi. Yamna nungaiga dauribani. Kumhai amasu tawgoi. Jagoi isai sing su pangthokani hai. Aikoi su yawbu chatlusi dana. Adudi yam nungaiba paunina. Sakhenbi nangbu pamdabrane. Pame ima chase. Numit adu haukre mathangi numini. Makhoi maridu chatnanaba haiduna loishani. Sakhenbi mapa ibungon leirakliba phizol adu sechillaga momon noklami. Mahak aduki matik harauba haibadu oire. Masamana hatpa loiraba matungda mahak upu adu hangtoktuna khongup adu thiraklami. Khongup adu segaibadu nattana mahaki amata leiramdre. Mahak mathanta khanjai. As karigumba aigi khongup ase pabungda segaire haibase khangkhrabadi kumhai ase chatpa phangaroi ko. Adu oirabadi ai khongup ase tongaga phizol asina khumjilaki. Mafam adudagi misu yambanina kanana su uraroi. Mahak asumna wakhal tawduna thoraklami. Hai singba mapabung thauba haifetang yengbada khangi. Sakhenbi ngaiko. Nangi phizol ado amukta thangkalo. Sakhenbi phizol ado thangkatli. Sakhenbi nang asi kumai ase lakpa yararoi. Horen migi mamangda nangi phibam ado ubada mine kari ngangna khigani. Pabung ai lakningi. Ai lakkeba. Ai su pubiyo. Ipana hairibasini nang lakpa yararoi. Mama nangbu angang asigi khongup amata leibibe yadabro. Mase magi apamban. Mahakna khongup adugi mahutta patra doina khankhibagini. Thauba machanupigi mawong lamchat khangbana. Sakhenbi nang yumasida leiram nang lakan. Makoi ahumdu chatkirami. Sakhenbina kayarak hanna lakke haiduna haijakibani. Adubu mapabungna madugi ayabadu pibikhidre. Sakhenbidu mathanda kaplami amadi pumnamak mahaki maralni haibasi khangjaraklami. Aigi phajaba pamba aningba wakhal asining asidi aise kayada tolaba misak haibadu oiri. Phajaba haibasina karimata kanaramchi. Aina phajaba posak adu tabu mi horubana asengbu mani wiramje. Sakhenbidu adumak ungduna leirami. Mahak nungaitabaga loinana makhoigi phamnanaba thariba phampham aduda adumak tumthakirami. Mama mapa amadi maupa halaklabada. Nupi chalo angang asi tumkhra male. Magi kada amukta thangjinbiruchu chalo. Ichase mathanda nungairamaroi. Hey aisu khanglibanine. Adubu mahaki phattaba wakhal ase hongtok handrabadi kamdogani. Pharise pothabiruru. Ai angangse magi kada amta thangjinbirukhigi. Jingkhai nangsu tomuro thengi. Hoi ma. Machanupibu magi kada thangjinbirami mamana. Machanupina nungaina tumbadu uraga mahak machanupigi makok aduda nanthabirami. He taibang semba mapu. Ichagi punsi tungda kari oirakani. Mahakpu amuktadi afaba angang haibadu oihenbiyuba. Mahakpu wakhal tahanbiyu. Magi punsida mithoi mihenba misak haibadu oihenbiyu. Machil manaw animak nungsi chanabagi lipun haibadu leihenbiyu. Icha animakkidamakta nanai aihakna nangi nafamda nizari. Mamado mapi taithoklaga magi kada amuk chatkre. Numit kharani haujinkre. Nongmagi numit amada Sakhenbi matomta ungduna leirami. Mamado upu amakhak pairaduna machagi manakta changsilaklami. Upu adu nakal amada thamlaga machanupida yengduna. Bema nangbu kaidaurage? Ima ai ngasidi thawai yam nungaite. Adubu kariginoba ngasise aigi yamna luna thinabi imanabi leisigi mapok numini. Mahakna ibu lao haina hairei. Haima adubu kaidaurage? Chatlaga loiredana chalo. Adubu ima aina chatpada tongnanaba khongup amata leitre. Ima aise yam phattaba angang haibadu oirami. Aina posak amabu phajai haiduna
ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯊꯤꯒꯠꯂꯨꯕ ꯇꯧꯗꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯐꯖꯕ ꯑꯗꯨ ꯈꯛꯇꯗ ꯌꯥꯔꯦ ꯈꯟꯖꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯁꯥ ꯏꯊꯟꯇ ꯏꯀꯥꯏꯔꯦ ꯏꯃꯥ꯫ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯂꯩꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤꯗꯃꯛ ꯆꯠꯄ ꯐꯪꯗ꯭ꯔꯤꯕꯁꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯃꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯅ ꯌꯥꯗꯕ ꯀꯩꯝꯇ ꯇꯧꯔꯔꯣꯏ꯫ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯗ ꯀꯩꯝꯇ ꯉꯁꯤꯗꯒꯤ ꯇꯛꯂꯔꯣꯏ꯫ ꯑꯩ ꯉꯁꯤꯗꯒꯤ ꯑꯐꯕ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯏꯃꯥ꯫ ꯑꯩꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ꯫ ꯃꯆꯥꯒꯤ ꯆꯝꯂꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯃꯃꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯏꯃꯥꯅ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯉꯥꯛꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯉꯁꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯑꯣꯏꯅ ꯏꯃꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯃꯈꯛ ꯄꯤꯒꯦ꯫ ꯅꯪ ꯃꯤꯠꯇꯣ ꯑꯃꯨꯛꯇ ꯎꯏꯁꯤꯜꯂꯨ꯫ ꯁꯛꯍꯦꯟꯕꯤ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯃꯃꯥꯅ ꯅꯥꯀꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯎꯄꯨ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯁꯦ ꯌꯥꯔꯦ, ꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯂꯨ꯫ ꯁꯛꯍꯦꯟꯕꯤ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯂꯝꯃꯤ, ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯑꯌꯥ, ꯈꯣꯡꯎꯞꯅꯤ! ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯗꯣ ꯌꯥꯎꯕ ꯆꯠꯂꯨꯕ ꯌꯥꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯅꯗꯤ ꯋꯥꯁꯛ ꯑꯗꯣ ꯍꯥꯏꯈꯤꯕꯅꯤꯅ ꯀꯝꯗꯧꯒꯅꯤ? ꯃꯗꯨꯗꯤ ꯏꯃꯥꯅ ꯉꯥꯛꯄꯤꯔꯕꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯆꯠꯂꯣ, ꯅꯪ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯆꯠꯅꯅꯕ꯫ ꯍꯣꯏ ꯏꯃꯥ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯀꯔꯤꯃꯠꯇ ꯇꯧꯕꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯪꯅꯗꯤ ꯑꯩꯒꯤ ꯍꯔꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯇꯧꯕꯤ꯫ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ꯫ ꯆꯠꯂꯣ, ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯁꯛꯍꯦꯟꯕꯤ ꯍꯔꯥꯎꯅ ꯈꯣꯡꯎꯞ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯏꯕꯦꯝꯃꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯂꯧꯔꯒ ꯂꯩꯁꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯅꯍꯥꯟꯃꯨꯛ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨ ꯑꯃꯨꯛ ꯉꯁꯤꯁꯨ ꯍꯩꯔꯥ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯕꯨꯕꯣꯛ, ꯍꯩꯁꯦ ꯀꯧꯇꯥ ꯑꯃꯗ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ? ꯍꯅꯨꯕꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯕꯦꯝꯃꯥ, ꯅꯪꯕꯨ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕꯗꯨ ꯅꯠꯇꯕ꯭ꯔꯥꯅꯦ? ꯃꯥꯅꯦ ꯕꯨꯕꯣꯛ꯫ ꯑꯩꯗꯤ ꯄꯨꯡꯉꯛꯄꯨ ꯉꯛꯂꯨꯔꯦ꯫ ꯏꯁꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯕꯨꯕꯣꯛꯀꯤ ꯄꯣꯠꯆꯩ ꯂꯩꯔꯛꯄꯁꯦ꯫ ꯕꯨꯕꯣꯛ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯔꯔꯣꯏ꯫ ꯑꯩ ꯍꯥꯟꯅꯒꯤ ꯋꯥꯈꯜꯁꯤꯡꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯅ ꯉꯁꯤ ꯕꯨꯕꯣꯛꯀꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯑꯁꯤ ꯂꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯕꯨꯕꯣꯛ꯫ ꯕꯨꯕꯣꯛꯇꯤ ꯀꯩꯁꯨ ꯁꯥꯎꯗꯦꯗ꯫ ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯁꯦ ꯃꯁꯤꯅ ꯕꯨꯕꯣꯛꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯑꯗꯣ ꯏꯁꯨꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯕꯨꯕꯣꯛ, ꯑꯩꯒꯤ ꯃꯔꯨꯞ ꯂꯩꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯗꯣ ꯌꯥꯎꯕ ꯆꯠꯂꯨꯒꯦꯗꯅ ꯇꯧꯕꯅꯤ꯫ ꯐꯩ, ꯆꯠꯀꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯎꯒꯗꯕꯅꯤ꯫ ꯉꯁꯤꯗꯤꯅꯦ, ꯕꯨꯕꯣꯛꯀꯤ ꯍꯩꯔꯥ ꯑꯁꯦ ꯆꯨꯒꯤꯗꯃꯛꯇ ꯁꯦꯜ ꯀꯔꯤꯃꯠꯇ ꯂꯧꯗꯅ ꯂꯣꯏꯅ ꯄꯤꯔꯒꯦ꯫ ꯌꯥꯗꯦ ꯕꯨꯕꯣꯛ, ꯑꯩ ꯁꯦꯜ ꯄꯤꯒꯅꯤꯌꯦ꯫ ꯁꯦ ꯄꯤꯔꯛꯀꯅꯨ꯫ ꯕꯨꯕꯣꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯨꯒꯤꯗꯃꯛꯇ ꯄꯤꯔꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯏꯁꯨ ꯑꯃꯈꯛ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯏꯁꯨꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤꯅꯦ꯫ ꯁꯛꯍꯦꯟꯕꯤ ꯍꯩꯔꯥꯗꯨ ꯂꯧꯔꯒ, ꯕꯨꯕꯣꯛ, ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯒꯤ ꯃꯌꯨꯝꯗ ꯌꯧꯔꯕꯗ ꯍꯩꯔꯥ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃ ꯁꯛꯍꯦꯟꯕꯤꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯝꯕꯤꯗ ꯌꯥꯝꯅ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯒꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯍꯥꯛ ꯅꯨꯄꯤ ꯑꯣꯏꯔꯝꯕꯅ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ パꯈꯪ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁꯛꯍꯦꯟꯕꯤꯅ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯊꯨꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯊꯨꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯝꯇ ꯉꯥꯏꯕꯤꯈꯨꯋꯣ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ, ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯩꯕꯨ ꯂꯥꯏꯔꯔꯦ, ꯁꯤꯟꯃꯤꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤꯕ꯭ꯔꯥ? ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯄꯥꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯔꯕꯗꯣ, ꯅꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯍꯩꯅꯕꯤ ꯑꯗꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯗꯤ
ꯅꯁꯥꯅ ꯊꯕꯛ ꯃꯆꯦꯠ ꯑꯃꯠꯇ ꯁꯨꯗꯅ ꯐꯖꯕ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡꯃꯜꯅ ꯊꯕꯛ ꯁꯨꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯤ ꯑꯩꯗꯤ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯆꯨꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯅꯍꯥꯛꯄꯨ ꯀꯧꯖꯔꯛꯄꯅꯤ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯐꯔꯦ ꯁꯣꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯔꯕꯅꯤꯅ ꯑꯩꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩꯁꯨ ꯍꯥꯟꯅꯃꯛ ꯑꯆꯨꯝꯕ ꯀꯔꯤꯝꯇ ꯈꯜꯂꯨꯗꯅ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯁꯣꯝꯅ ꯍꯪꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯃꯔꯨꯞ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯃꯔꯨꯞꯅ ꯑꯁꯨꯛ ꯀꯟꯅ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡ ꯀꯅꯥꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯄꯥꯕꯨꯡꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯂꯤ ꯃꯔꯨꯞ ꯑꯩ ꯇꯁꯦꯡꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯀꯥꯏꯖꯕ ꯐꯥꯎꯖꯩ ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯜꯂꯛꯇꯦ ꯍꯨꯃꯥꯡꯃꯜꯒꯤ ꯀꯥꯟꯅꯕꯁꯨ ꯈꯪꯉꯛꯇꯦ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯩꯅ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯖꯩ ꯃꯔꯨꯞꯀꯨꯝꯕ ꯈꯥꯡꯕ ꯀꯟꯕ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛꯇꯤ ꯑꯇꯥꯡꯕꯅꯤ ꯍꯨꯃꯥꯡ ꯃꯃꯜꯒꯤ ꯀꯥꯟꯅꯕꯗꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦ ꯃꯇꯝꯁꯦ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯇꯝꯁꯦ ꯃꯔꯨꯞꯀꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡ ꯁꯛꯍꯦꯟꯕꯤ ꯀꯧꯖꯩ ꯅꯪꯒꯤꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡ ꯄꯥꯏꯈꯣꯝꯕ ꯃꯔꯨꯞ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯌꯥꯔꯒꯗꯤ ꯃꯔꯨꯞꯀꯤ ꯏꯃꯥꯗꯣ ꯑꯩ ꯑꯃꯨꯛꯇ ꯎꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯅ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯑꯁꯦꯡꯕ ꯐꯥꯎꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅꯤ ꯌꯥꯔꯒꯗꯤ ꯑꯩ ꯃꯔꯨꯞꯀꯤ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯒꯅꯤ ꯀꯩꯒꯤ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗꯤ ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯦꯡꯍꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯥꯕꯨ ꯎꯅꯤꯡꯂꯕꯗꯤ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯖꯗꯦ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯑꯩꯒꯤꯁꯨ ꯌꯨꯝꯐꯝ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯧꯔꯛꯄ ꯃꯤꯑꯣꯏ ꯑꯃꯈꯛꯇꯤ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ